Everybody, welcome to day 5 geography. Nahangi day 4 makha tarpo ina ngasi day 5 tang mayam taram oksari ngasi ai chapter nahangi makha sum chatha jarake yaragani ngasi ai unit akoi 6 ji tawbe unit 6 se rosna bo hana jage Maheiroisingna kita matam na rasu. Okay, ngasi gi topic se kai oigani haba matam da mayam na food security haba topic tu da yengbiro mayam food security. Ahamada food security habse karino amtang ai haijarake magi definition macham tang ai pajarake. Food security means freedom from hunger and malnutrition. Citizens of India all the time should have access to food, adequate supply of food which provides minimum nutritional level. This is called food security. Okay, food security as kai na matam da India sarkar na India da leiba praja khudima citizen khudima pu chara helandana amasung Machiyo chinjak matam chupada phanganduna thambasibu food security lehenba kaw. Okay, now food security ki components ani khak lei habadi machak ani khak lei adugi machak to kari no haina 2017 gi metric parikha da hangki adu ai 2017 gi metric parikha da hangki ba question do ai amte ithokjarake sida what are the two major components of food security. Ma anini, what are the two major components of food security? Now food security ki maru macha ani to karino habani adu sumaina mak dai 2017 da hangki badina te adu simak ni haba tare question do adu yengbiyu agani. Now karino answer sab kanda food security have topic paragraph first paragraph ki last parenga amta mayam yengbiyu agani textbook ta sida haiba there are two components of food security in our country. Haiga number A the buffer stock haiba ma aduga number B the public distribution system haiba ani sini components ani haiba food security. Now kajitang I explain tawjarange buffer stock ayabasa kun kari mama ka pairaga thambani awa ana tarakpa matamda hoji maksu khudang oina harba matamda hoji lockdown gi phibam leiri sida lockdown gi phibam leiba matam sida mayam thokpa khotpa yadabana sarkar na tongan ba pairaga thamba stock ta thamba mayam mateng pangbi re chara han be yadi masi is an example of buffer stock. Now then public distribution system akoina PDS hana khangnari ba public distribution system praja sing de yen thokpagi thawong haibani hoji mayam ubiramgani ma club sorry my leiba agent and lekai leiba ching yen biriba ahongba mamanda adudagi amu thaw kerosene chini yen biriba ahongba mamanda yamna watpa mamanda asibu kawi public distribution system asmai taraga food security macha ani ja haiba hoji ki ani asi iraga sum yaragani then makha mayam sang chatha devita hojiki haiba food security have topic tugi yana maru oiba chahi kaya rak metric ta hangraba question amakha ai naina jage last paragraph kitang sang leiba textbook ki last paragraph tu yengbiyu agani maduda yana maru oiba question ikoina ngaha letna metric ta hangba amakha lei madugi do karino karamba no haiba matamda ikoigi 100 ta su hangre yana maru oiba question ni board na Manipur board na hali tana hangba question ni ma se karam short type ta hangkhre ha matamda 2012 ta hangkhre 2013 da hangkhre then koina 2015 da su hangkhre aduga 2020 da yam yengbiyu kyar mas manga da ni ko hangija 2020 da su hangbani ma 2012 13 15 20 now karama question haba matamda ai sumsida sane ijaroige textbook ki question number 4 roman number 2 si manga ni ko hangile question number 4 roman number 2 se ai sida ai screen da thohalake ai habeda pa thokjarake why food grains production has remained stagnant or declined in the last few years in India manga ni hangise mashi questions. Now masigi se or chatlaga aigi na tongan ba mongda sumaina so hangbi yai haba sigi mongda so hangbi yai haba question amatanga ai teacher ke sida or chatlaga ni
Sumna, what are the factors? What are the factors responsible for having a situation of food insecurity in India. Asisu mangani. Now, how do you question say? Ani se textbook to ji hangkriba question metric ta ngal kana hangyaba question duga hangiba monga sida makhara piriba question hangbe mong di khene adu nungda cheliba artha di mani aduna answer di manadui. Now sidana ngasa textbook ta haikibuduna kari hana haibana do artham ta hanjarake aina asa textbook ta haikiba question sina kari no haiba matamda khoina asu hauki ma chahi kaya sidagi hauki chahi khara sida khoi long shiung pothok se kaya hingat hanma ngamdre Hani changa sum leire ama sum hanthare hab changa leire habama hanthare habama hengat hanbam ingam ngamdre ba long shiu pothok se masi kari maram no maram piu habane maram ja khona maru na manga pi doine like the maram je moi reason je manga taru yawi adu ai sum patho chara ke point wise then si isnam kari no habam batana hangbe mong duni ba yathan jari je what are the factors responsible for having a situation of food insecurity in India the food security amata I see the insecurity happen. She may food insecurity. Hina Panjali was a curry of situation. India said food insecurity, everything as security abadi, Sarah Hilandaba, Machiuchina Pangan by the high kibani, Adu Sidana, Helapam Laiba, Machiuchina Pangan tribes in India. Curry factor and curry maram or the gano happen. Nasaki maram anisha maradin maram as I porto hang and tabi maram dunanep. We do never Sarah Helapalaiba. Jinja wala pana maram or asiguma maram yam adugi maram singuni anisina hangning libase. Now okay. Matang sila answer si kadai da laibano habado ay antang hangan jarake mayamda. Okay, sige food security ki last paragraph ti yengbiyu ani last paragraph ki kadai di yengani haba matamda second line adudagi mayam Maheiroisingna chingchen bibiyu agani. Asumna habani there has been first point, there has been a gradual shift from cultivation of food grain to cultivation of other crops. This is point number 1. Kaya na ba matamda chana ba mahimarong singi mahuta chana ba mahimarong is chana ba mahimarong thaga da ba mahuta atopa paisa hena phanga da ba kana ga da ba oina thanar ba hore ha khudam amta haijarake phau cheng gehu thaga da mahuta lasing oina yam kana hena thaba hore ha asomdari ke dawre Cheng Poduna Zari, some the Cheng Adu Tanaratre, so the Sin Tanarabani, Paisayam Kani and Tanarabani, so the Sinizar Himbadia. I do no problem lap. I see first point of Makale, Maheiroisingna, not Amdan Toxin view. Then Anishuba point. Anishuba point the net sown area is declining day by day due to non agriculture use of arable land. See the arable land have the Kashunate low Ubayaba, Mapam have low Ubayaba Mapam. Adugum low uramba mafam sing low ubaya mafam sing non agricultural activity mayam toxlapa. Have the non agricultural activity have the lambi thongs hazalapa school college hazalapa low uramba mafam sing mayam su wilangani yung guys hazalapa school college petrol pumps hazalapana low unaba mafam sing low sha masing sum handarapa. Aduna poto handarapa. Asina anishuba maramam ore. Then ahumsba pointa. Natural calamities such as flood, cyclone, and earthquake affect some particular states. Sinam kaino. Say kudingi aku state kharamadi mahusa prakriti gi jai theng khara theng kudam oina harabada kudong thiba ising ichau thokpa nongle nuchit ki jai theng phangba jwar habagi jai theng phangba kudam na Odisha Andhra Pradesh ka hariba state sing laba yam thiba state ni makoi jai kuding ising ichau nongle nuchit ki jai theng theng aduna lo kaya ama mang Asinasu ahum suba factor maram mama oire. Then fourth point the productivity of land has started showing a declining trend. Low masase. Kui nasum low ubira pana mara oraga magi magun se mangtharakpa magun mangtharakpa habadi leihau hantarakpa nina pothok yamna pothok pa se ngamata pothok yam tholakta asinasu maram mama oire. Then manga suba maram fifth point.
inefficient water management has led to water losing and salination of productive soil like thumhi chenba ising kaya ama lithai lokhong ising chening thina thambidabna maram oraga thumhi chenba ising kaya ama lowda hajanbana maram oraga kedor asai low sida pothok hanthare maram thumhi chelabani asina manga suba point manga khate igadawni adubu point amatanga aina hapsan jarake textbook to suyaw point yam 10 na yawbani solid point agdani the cost of production is increasing day by day ngasi nong gi low uba se paisa se yamna changbe helakpa aduna low uba mi sim low si unlakta atopa karbar tawning ba khotning ba tawak asina sumara oraga long siumgi pothok se chang amla sum leibani osu hantharbani natraga pa amoromda food insecurity la ipase aduna maram oraga su oi asigi solid points inje Maheiroisingna bibiya Makata pada parasi ga aroiba lesson unit 6 ga aroiba topic haiba tare impact of globalization on agriculture topic sidi yembiro aroiba topic ni impact of globalization on agriculture haiba di globalization na long shiu da karamba sapu impact pi bagi haiba gi matang dani now adu di globalization si karino haiba mtang ai kitang tentang na hajarang globalization ni pithvi pum mas tang donari ba amaga competition tawni ba athen ahena athoi tanari ba asi ko akoina economy da hena toy tanari ba mayam sa globalization kawi now masida sida hangada question amani ta ai thamjara ke ai kitang tentak na hada bani globalization se ya matam se am lai tabani ngasi lesson se ke tawbani mention three chief features of globalization on Indian agriculture haiba sim question amtang ai si amta muthak jage okay mention any three chief features of globalization Can mention any three chief features of globalization gi feature any three like the feature mangapi feature mari sidi akoina Maheiroisingna apamba khalga mong mataw habani mai maru eba mong mataw tang iyo habani now impact of globalization on agriculture the first paragraph ta yengbiyu agni first paragraph ki mayai waida yawrabani answer sai pajar ke underline to bibi agani Maheiroisingna free and open international trade habamo si koma toroga pi bani moina point amam oidini free and open international trade apha apun yaudna ayet pa athingba pan ba yaudna international trade ali lamamag leiba amaga jati ama country ama ga aikuna trade to lalolti to base masi go international trade kawi free and open na yam apha apun ayet pa athingba yaudna to ba yabai kudong cha base globalization sin mai feature am on pd ani shubra free flow of international capital ali paisa ni akhoi lam amada paisa se sina ba putok pusin to ba free oina thadok thajin to ba capital se masi oi ba free oin machine lere then ahum subda movement of labor have the sinmising thabak toriba sinmising chini makhoi su lam amada mafam amada labor sing sina chathok chasin to ba ayet pa apan ba athing bam tapi daba masi movement of labor adu aroi ba and revolution in transport and communication are its chief feature hai I pau khodok khojing ki pambaida amasung chathok chasing ki pambaida awon ba kaya ma la pa se anau ba kaya ma puthor pa se asi singse ekoina globalization ki features ni oithui okay yam kanna sangna paragraph sing loina ma I lokthar bagi tanja de ai phangjatre yam details hoina adu Maheiroisingna khangning ba detail na khangning ba matang yauragadi comment box ta sum comment to biro sum ai mayam ning ba thunga na bagi dam to hona jarake na makhatara pada sida aina hapitan palam gada ba amana jin revolution haiba mtang ai panjarange green revolution di mayam tabi da bani ai si ki para horom matam na green revolution se karino mahimarong puthongna bagi damakta tongan de iho amaka india sangan afaba makani hard seasoner ga napi hitak seasoner ga tin hitak seasoner ga honarak pasibu low siung pothok hekana bagi dam to honar pe iho sibu green revolution ka happen adu scientist sing sina green revolution sidi masi thingadabani masi thingdaba yaroi haiba pot am haire
ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯂꯥꯎꯊꯣꯔꯛꯄ ꯍꯧꯔꯦꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯏꯐꯦꯛ ꯌꯥꯝ ꯇꯧꯔꯦ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯁꯤꯅ ꯑꯩꯈꯣꯏ ꯁꯥꯏꯠ ꯏꯐꯦꯛ ꯃꯌꯥꯝ ꯄꯤꯔꯦ ꯃꯔꯝꯗꯤ ꯍꯥꯔ ꯁꯤꯖꯤꯟꯅꯔꯕ ꯇꯤꯟ ꯍꯤꯗꯥꯛ ꯅꯥꯄꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯆꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯃꯥꯡꯊꯔꯦ ꯑꯀꯣꯏꯕꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄ ꯍꯧꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯃꯁꯨꯡ ꯂꯤꯚꯤꯡ ꯕꯤꯡꯁ ꯀꯌꯥ ꯑꯃꯗ ꯏꯐꯦꯛ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯁꯤ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯂꯥꯎꯕ ꯍꯧꯔꯦꯕ ꯑꯗꯨꯗꯤ ꯁꯥꯏꯟꯇꯤꯁꯅ ꯀꯔꯤ ꯍꯥꯏ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯃꯍꯨꯠꯇ ꯖꯤꯟ ꯔꯤꯚꯣꯂꯨꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ GEN Gene Revolution. Now, Gene Revolution se kari no have a question on a Peter so I hajange. Gene Revolution se kari no Gene have se mayam biological term ni ma se mayam tabi amani Gene have se genetic oina DNA da sum lapa mathang lap masi ngang sim mama mali ni mai mami sim mapu mali ni kai se kai sunate Gene da mathang DNA da khoi mathang lapai. Now, asumna genetically modified seed haina genetically modified seed haina GMS haina lekre haidi mai maru asida akuna hundadaba maru asida modified tawraga semdok semjin tawraga gene asida semdok semjin tawre haraga aikoina maje modified tawre haraga masada har oijaraba yaraba gene hapjanba tin ka ngakthok jabang ngamba masada da gene hapjanba adu tharaga aikon tin hidak chaina da su yare napi hidak chaina da su yare masada ngakthok jabang ngamba ge gene adu makhani maru kayama scientist singchina invent torapa adu gomba mayam season pa horap dubu kona gene revolution naina khangre tentak nain haijarabani mayam kitang hena details ta khangning bataraga so aina haijabaduni comment box hoina tobiro now parasigi losalak pada ai question anitanga yana maru question anitanga ina pijaning bani Maheiroisingna untang medium ta view losalak tore parase unit 6 se losalak tore yang maru chapter ma losalak tore bani should I pizarate should I say why has organic farming been taken up widely in India today? Have a question ama she said ani maru ayama ani da hambya question ni ma se 2011 da so hangre 2019 da so hangra question ama oi 2011 da 19 da hangra question ni ma se why has organic farming been taken up widely in India today habani oi 11 da hangba mawonga 19 da hangba mawonga khijitang dikhenai alu simang ni hangli base haibadi India sarkana organic farming hana sida hari organic farming se pak sanna India da hoji pak sana widely lauthara ibase organic farming tawna ibase kari maram na no ai hamba question se now organic farming amdi kaino Maheiroisingda I amta hairam ge organic farming habadi khusem gi har sing se natana urea hoji kan urea potash diamond gaina leiba asigumba har sing se natana adui mahutta aikhoina manure seasonaraga leiba har di har oi ut gumba wai santhi gumba seasonaraga low ubagi mong sibu organic farming do bo ko now masi pattern ni india ra tawna isi kani maram na no hangbane now si answer se loiram dai da organic farming na hoba paragraph ama yawbani adugi second line de chingchan bibi agani its product point number 1 point ni ithopana phai ko ani ni point ani is its product is in a great demand in international market international market malem gi thaki kaithenda organic farming tor puthoba pothok singche yana demand le mahau magun ju quality su yam leiba adu tana ma je nutritional value su yam la pi machi obu su yam na oiba kana adu gu demand yam le panani ma je organic farming part na india sarkar sorry lomi sing tawna dei base then ani shuba point na it is practiced without factory made chemicals such as fertilizer and insecticides, hence it does not spoil physical environment. Madi khusem gi har yaroga tin hidak napi da yaroga torokolo uba natabanina mana physical environment akoi be phibam akoi environment su sumsok so andab ashi point ani se solid point ni ashi 2011 ga 19 da hangrabani admai torok point ani se pibya ashi malere na aroiba question amatang aina aroiba question amatang parasi oiba aroiba question amatang 2010 daga 2017 da hankiba yamaroiba question amatang so question amatang aina najaramge okay aroiba question amatang sida aina 2010 da so hankiba amsung 2017 da manipur board ta hankiba question ni give 3
reasons why Indian farmer grows high value crops rather than food crops. She ma ahum oire. Okay, question se kai no I hajarake. Give 3 reason maram ahum piu hai bani kari gi maram why Indian farmers grow high value crops. Sida high value crops hai bama food crops hai bama ani se pale. High value crops rather than food crops hai. Sida food crops hai cha na ba mahi marong gi mahutta. High value crops hai badi paisa hena kana ga da ba mamani wang na phang da ba mahi marong sing se kana high value crops ka we ba. Adi cha na ba mahi marong gi mahutta paisa hena phang da ba mahi marong sing se hena thaba haunarei ba se lomi sing sina kari maram nano maram ahum piu hai bane. Na 2010 daga 17 na hangim ko na maram ahum che chap chana textbook ta maram ahum yauri ma'am yengbiyu loyam dai gi paragraph diversification haina hoba paragraph adugi mayai waida ai haijarake underline tobi ma'am mun yengbiyu textbook soidana paibiyu aina teaching tobu tamda satra Maheiroisingna textbook soidana paibiyu. Now first point aham point se these crops increase the income of the farmers and are eco-friendly as well. First point say, high value crops thabana lomi singsi income hengal haleba chento pagi changje hengal haleba. Asagi food crops tagi hena di hengal haleba high value crops ina income hengal haleba. Asi first point laire. Ani shibo point ta the crops also need much less irrigation than rice or sugar cane. Habadi ising su yam darkar oi deba mois atopa rice gumba sugar cane gumba thabada darkar leba se adumai toroga high value crops sing si ising kya kanna darkar leite masi su advantage amani khudong jaba aman. Then ahum suba point India's diverse climate will be helpful in growing a wide variety of high value crops. India ai lejari ba tonga makhali ai nga sa lejari ba sida tonga makhalgi high value crops thabada yang chana ba climate oiba ai nga sa oiba adugumba leiba ama oiba India se aduna maram haiba maram ahum sina oraga India gi lomi singina farmers singina high value crops se hena thana ei kari degi hena food crops degi hena thana ei han si solid point ahum si ppp ya losandri ngai da aina amatang mayam da ningsing jagadaba mana sida question amakak textbook ta yawa question amakak ai sida ai ijaram ge textbook ta yawa textbook question number 4 roman number 5 haiba amakak ko question number 4 roman number 5 semas manga da hangba ya question ni ma se 2012 ki metric exam da hangre 2012 ki metric exam da ma se hangre textbook ta mayam yengbiyo sigi question sina aikoina ngasagi topic amaka aroiba topic amaka lauthakhiba unit 5 ki impact of globalization on agriculture haiba kari impact pi bage ha describe to ha globalization na agriculture pi ba impact se sapu se kari no describe to eu haina manga da hangba ya question oi textbook te yaw ni ma'am textbook te su yem bi agani aduga 2012 ta su metric exam da hangkraban adugi answer cd aina hujiki topic to sangla topic to de khangkalaga Jadi organic farming ki matang da, green revolution ki matang da, gene revolution ki matang da, adurigi high value crops ki matang da. Asigi mayam sila puna thupcha laga point ane irakadaba oi. Aduna adugi high value kitang cheri chara nairani, aduna adugi answer dudi aina somi screen da kapthok chara aga, uchara age som degi sum biro hai bantang thanjage. Okay, Maheiroisingna ngasigi oina parase swaida chapter unit 6 solution jare hayangi mathangi numita ai day 6 ki numita aina unit 7 maru aba unit amasu oiriba unit 7 aikoigi manufacturing industry mangani mazu adu lokhajarakani mayamna khara ngaibiramu ngasi losalakpada aina mahusa da piba gumba quotation amatang ai hairaga losanjage quotation adudi the weak people never forgive forgiveness is the attribute of the strong haibadi ngapi ba haibase ngapi haibase mapangan sonba mina kedong sungamoi ngapi ba ngambadi only thona phaba mi khatan ngamgani han Mahatma Gandhi na piram quotation matang sida ai class ngasi class thank you